ꯑꯁꯨꯝꯅ ꯖꯦꯛꯁꯟꯅ ꯃꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕ: ꯁꯅꯥ꯫ ꯄꯥꯕꯣ, ꯑꯩ ꯊꯣꯔꯛꯑꯦ꯫ ꯍꯌꯦꯡ ꯏꯝꯐꯥꯜ ꯌꯧꯔꯛꯑꯅꯤ꯫ ꯀꯪꯂꯥꯗ ꯉꯥꯏꯔꯝꯃꯣ꯫ ꯗꯦꯜꯂꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯂꯥꯛꯑꯒꯦ꯫ ꯑꯗꯨ ꯄꯥꯎ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕꯤꯒꯅꯨꯀꯣ꯫ ꯃꯤꯗꯤꯌꯥꯗꯁꯨ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯅꯦ ꯅꯆꯥ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯏꯅꯤ꯫ ꯁꯅꯥ, ꯄꯥꯕꯨꯡ ꯂꯥꯛꯀꯦ꯫ ꯏꯆꯥꯅ ꯍꯥꯏꯕꯗꯨꯃꯛꯅꯦ ꯄꯥꯕꯨꯡ ꯂꯣꯏ ꯌꯥꯔꯦ꯫ ꯐꯔꯦ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯅꯆꯥ ꯊꯝꯂꯒꯦ꯫ ꯗꯧ ꯍꯣꯏ ꯑꯩꯒꯥꯕꯨ ꯍꯣꯏꯗꯁꯨ ꯍꯥꯏꯒꯅꯨꯀꯣ꯫ ꯃꯈꯣꯏꯗꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦꯕ꯫ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯖꯣꯟ ꯑꯃꯗꯤ ꯗꯦꯕꯅ ꯑꯦꯔꯦꯟꯖ ꯇꯧꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯨꯝ ꯑꯃ ꯐꯖꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯖꯦꯛꯁꯟ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯖꯦꯀꯣꯕꯅ ꯃꯆꯥꯕꯨ ꯎꯔꯛꯇꯕ ꯀꯨꯏꯔꯕꯅꯤꯅ ꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯀꯪꯂꯥꯗ ꯂꯥꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯦꯛꯁꯟ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯄꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯖꯦꯀꯣꯕ ꯃꯄꯤ ꯏꯔꯥꯆꯠꯂꯛꯏ꯫ ꯃꯉꯥꯎ ꯊꯤꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕ ꯃꯆꯥꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯃꯃꯥ ꯃꯄꯥ ꯂꯩꯒꯗ꯭ꯔꯥ? ꯃꯆꯥꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯖꯦꯛꯁꯟ: ꯄꯥꯕꯣ! ꯖꯦꯀꯣꯕ: ꯏꯄꯥꯒꯤ ꯁꯅꯥ꯫ ꯖꯦꯀꯣꯕ ꯀꯞꯆꯔꯤ꯫ ꯖꯦꯛꯁꯟ: ꯄꯥꯕꯣ, ꯀꯩ ꯀꯞꯄꯤꯅꯣ? ꯅꯆꯥ ꯄꯥꯟꯗꯝ ꯐꯪꯂꯦ꯫ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯂꯦꯞꯂꯁꯤꯗꯤ꯫ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝ ꯆꯠꯂꯁꯤ꯫ ꯅꯃꯥꯁꯤ ꯍꯣꯏ ꯀꯩꯝ ꯈꯪꯍꯧꯗꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯕꯣꯗꯤꯒꯥꯔꯗ ꯃꯌꯥꯝꯗꯨꯒ ꯖꯦꯛꯁꯟ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯒꯦꯠ ꯄꯥꯟꯅꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯒꯦꯠꯇꯨ ꯐꯨꯜ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯙꯧꯒ ꯃꯕꯦꯟꯕꯣꯛꯀꯁꯨ ꯁꯨꯃꯥꯡꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯆꯥ ꯊꯛꯂꯝꯃꯤ꯫ ꯖꯦꯛꯁꯟꯅ: ꯙꯧ, ꯑꯩꯒꯥꯕꯣꯛ꯫ ꯁꯅꯥꯅ: ꯍꯩꯃꯥ, ꯏꯁꯨ ꯁꯅꯥ꯫ ꯇꯣꯝꯅ: ꯍꯩ ꯁꯅꯥ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯛꯅꯤꯡ ꯑꯝꯇ ꯍꯥꯏꯗꯦ꯫ ꯃꯃꯥꯁꯤꯁꯨ ꯃꯄꯥꯟꯗ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯕꯦꯝꯅ: ꯏꯃꯥꯒꯤ ꯁꯅꯥ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯖꯦꯛꯁꯟꯅ: ꯏꯃꯥꯁꯦ, ꯀꯞꯂꯨꯅꯨꯁꯦ꯫ ꯑꯁ, ꯅꯣꯏꯁꯤꯗꯤ, ꯑꯩ ꯂꯥꯛꯂꯁꯤꯗꯤ꯫ ꯆꯍꯤ 4 ꯁꯨꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯁꯤ ꯎꯔꯛꯇꯕ꯫ ꯗꯦꯜꯂꯤꯗ ꯃꯨꯝꯕꯥꯏꯗ ꯂꯥꯛꯑꯒ ꯌꯨꯝꯗ ꯂꯥꯛꯑꯝꯗꯕꯤꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯕ, ꯑꯩ ꯍꯟꯗ ꯌꯥꯗꯕꯒꯤ ꯆꯠꯂꯨꯕꯅꯦꯕ꯫ ꯑꯗꯨ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯑꯦꯗꯅ꯫ ꯖꯦꯀꯣꯕ: ꯍꯩ ꯃꯃꯥ, ꯑꯉꯥꯡꯒꯤ ꯃꯩꯒ ꯑꯣꯛꯅꯕ ꯇꯧꯅꯦ꯫ ꯀꯩꯅꯣ, ꯁꯨꯝ ꯀꯞ ꯂꯩꯔꯒꯦꯔꯣ? ꯑꯕꯦꯝꯅ: ꯍꯣꯏ ꯌꯥꯝꯕꯣ꯫ ꯅꯪꯅꯦ, ꯅꯪ ꯑꯃ ꯍꯥꯟꯅꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯁꯤꯅꯦ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯁꯦ, ꯃꯣꯝ ꯅꯨꯡꯁꯤꯕꯤ꯫ ꯅꯪꯁꯤꯗꯤ꯫ ꯏꯃꯥꯁꯤ ꯃꯩ ꯂꯧꯊꯣꯛꯈꯤꯒꯦꯀꯣ꯫ ꯑꯕꯦꯝꯅ ꯃꯆꯥ ꯐꯖꯕꯗꯨ ꯃꯩ ꯑꯣꯛꯄꯤꯔꯦ꯫ ꯏꯃꯨꯡꯗ ꯂꯣꯏ ꯆꯪꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯛꯀ ꯆꯥꯔꯒ ꯍꯣꯇꯦꯜꯂꯣꯝꯗ ꯆꯠꯅꯅꯕ ꯍꯥꯟꯅ ꯗꯤꯞꯇ ꯐꯣꯟ ꯇꯧꯔꯛꯏ꯫ ꯗꯤꯞ: ꯍꯜꯂꯣ, ꯌꯧꯔꯕꯣ? ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯄ ꯌꯥꯔꯦꯀꯣ? ꯌꯥꯔꯦ꯫ ꯃꯈꯥꯗ ꯃꯈꯣꯏ ꯂꯣꯏ ꯂꯩꯍꯧꯕꯅꯤ꯫ ꯑꯩ ꯅꯪꯒꯤ ꯔꯨꯝꯗꯨꯗ ꯑꯃꯨꯛꯀ ꯆꯦꯛ ꯂꯥꯛꯄꯅꯦ꯫ ꯐꯔꯦ, 20 ꯃꯤꯅꯠꯁꯀꯤ ꯃꯅꯨꯡꯗ ꯑꯩ ꯌꯧꯔꯛꯂꯒꯦ꯫ ꯑꯣꯀꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯦꯛꯁꯟ ꯌꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯂꯒ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯥꯔꯁꯤꯕꯨ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯗꯤꯞꯀ ꯖꯣꯟꯒ ꯌꯦꯡꯅꯔꯦ ꯍꯥꯏꯔꯒ ꯃꯤꯠꯁꯤ ꯈꯠꯅꯔꯤ꯫ ꯖꯣꯟ: ꯃꯥꯔꯁꯤ, VIP ꯑꯃ ꯂꯥꯛꯄꯅꯤ, ꯔꯨꯝ ꯅꯝꯕꯔ 30ꯗ꯫ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯅꯪ ꯈꯔ ꯄꯤꯌꯨꯔꯣ? ꯑꯇꯩ ꯃꯤꯉꯩꯅ ꯆꯪꯕꯗꯤ ꯐꯖꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏ ꯃꯔꯤꯅ ꯍꯣꯇꯦꯜꯁꯤꯒꯤ VIP ꯁꯦꯞꯅꯤꯅ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯥꯔꯁꯤꯗꯨ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯍꯥꯏꯔꯒ ꯐꯖꯅ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯝꯂꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯄꯨꯔꯒ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡ ꯃꯄꯥꯟꯗ ꯕꯣꯗꯤꯒꯥꯔꯗ 4 ꯂꯩꯕꯗꯨꯗ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯒ ꯃꯥꯔꯁꯤ ꯊꯥꯖꯤꯜꯂꯛꯏ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯄꯥꯜꯗ ꯎꯆꯦꯛ ꯁꯪꯒꯨ ꯁꯪꯒꯨꯅ ꯄꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯖꯦꯛꯁꯟꯗ ꯃꯥꯔꯁꯤꯅ: ꯁꯔ, ꯁꯣꯝꯒꯤ ꯂꯟꯆꯁꯤꯗ ꯂꯩꯖꯔꯦ꯫ ꯖꯦꯛꯁꯟ ꯃꯥꯔꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ꯫ ꯃꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯏ꯫ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯅꯤ꯫ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯒ ꯈꯨꯗꯥꯡ ꯘꯔꯤꯗꯨꯒ, ꯂꯤꯠꯂꯤꯕ ꯋꯥꯏꯠ ꯀꯂꯔꯒꯤ ꯇꯤ ꯁꯥꯔꯠꯇꯨꯒ꯫ ꯐꯨꯔꯤꯠꯇꯨ ꯃꯥꯔꯁꯤꯅ
ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯄꯤꯈꯤꯕ ꯏꯆꯝ ꯆꯝꯂꯕ ꯇꯤ-ꯁꯔꯠ ꯋꯥꯏꯠꯇꯨꯅꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯤꯠꯄꯅꯤ꯫ ꯇꯞꯅ ꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯖꯦꯛꯁꯟ: ꯃꯥꯔꯁꯤ꯫ ꯃꯥꯔꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯨꯡ ꯈꯤꯇꯪ ꯍꯜꯂꯤ꯫ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨ ꯁꯛꯐꯝ ꯈꯪꯑꯣꯟ ꯑꯣꯟꯈꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯁꯥꯗꯨ ꯊꯛꯀꯠꯄ ꯐꯥꯎꯔꯛꯏ꯫ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯖꯦꯛꯁꯟ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯟꯅ ꯃꯥꯔꯁꯤ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ꯫ ꯃꯁꯥꯗꯨ ꯊꯛꯀꯠꯄꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯖꯦꯛꯁꯟꯅ ꯃꯈꯨꯠ ꯑꯣꯏꯗꯨ ꯐꯥꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯃꯥꯔꯁꯤ, ꯑꯩ ꯂꯥꯛꯑꯒ ꯅꯪ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨ ꯄꯨꯗꯨꯅ ꯑꯩ ꯂꯥꯛꯏꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯊꯥꯅꯨꯡꯗ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯂꯨꯞꯊꯔꯒ ꯀꯞꯂꯤꯕ ꯃꯥꯔꯁꯤꯕꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯈꯗꯥꯡꯗꯨ ꯈꯤꯇꯪ ꯏꯟꯈꯠꯄꯤꯔꯦ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯁꯦ, ꯅꯪꯅ ꯀꯞꯄ ꯅꯠꯇꯦ, ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯕ꯫ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯄꯥꯟꯗꯝꯒꯤꯗꯃꯛꯇ ꯆꯍꯤ ꯀꯌꯥ ꯎꯔꯛꯇ꯭ꯔꯕ ꯁꯛꯇꯝꯁꯤꯕꯨꯅꯤ ꯉꯥꯏꯔꯛꯂꯤꯕ꯫ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯀꯞꯄꯒꯅꯦ ꯑꯩꯅ ꯄꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯋꯥꯕꯗ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯁꯦ, ꯃꯥꯔꯁꯤ, ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯀꯞꯀꯅꯨ꯫ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯅꯐꯝꯗ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯣ꯫ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯤꯡꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯖꯦꯛꯁꯟ꯫ ꯃꯥꯔꯁꯤ, ꯄ꯭ꯂꯤꯖ꯫ ꯑꯃꯨꯛꯀ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯔꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ꯫ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯜꯂꯅꯨ꯫ ꯄꯨꯝꯅꯃꯛꯁꯤ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯔꯒ ꯑꯩ ꯍꯥꯟꯅ ꯁꯤꯈ꯭ꯔꯣꯔꯥ? ꯍꯥꯏꯌꯣ, ꯑꯩ ꯍꯥꯟꯅ ꯁꯤꯈ꯭ꯔꯣꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯛꯁꯟꯗꯨ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯅꯝꯃꯤ꯫ ꯖꯦꯛꯁꯟ: ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ, ꯅꯝꯊꯥꯛꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯎꯕ ꯄꯥꯝꯃꯤꯁꯦ? ꯃꯥꯔꯁꯤꯅ ꯖꯦꯛꯁꯟꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯒ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯖꯦꯛꯁꯟꯗ ꯀꯣꯜꯂꯒ ꯀꯞꯆꯔꯤ꯫ ꯖꯦꯛ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ? ꯍꯣꯏ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯖꯦꯛꯁꯟ ꯃꯥꯔꯁꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯥꯟꯅ ꯈꯪꯕꯤꯔꯝꯂꯕꯗꯤ ꯏꯃꯥꯗꯣ ꯑꯩꯅ ꯀꯜꯂꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯔꯁꯤ ꯍꯦꯟꯅ ꯀꯞꯄꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯅꯠꯇꯦ ꯖꯦꯛ꯫ ꯑꯩꯒꯤ ꯄꯥꯡꯗ꯭ꯔꯕ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯖꯦꯛꯁꯟ: ꯐꯔꯦ, ꯉꯁꯤꯗꯤ ꯆꯠꯂꯁꯦ꯫ ꯖꯦꯛ, ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯣꯏꯒꯦ꯫ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤꯌꯦ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯀꯅꯥꯗ ꯆꯠꯀꯅꯤ? ꯌꯨꯝꯗ ꯄꯤꯛꯂꯤꯕ ꯏꯄꯥꯗꯨꯗꯅꯤ ꯂꯩꯔꯝꯗꯣꯏꯁꯦ꯫ ꯐꯔꯦꯁꯦ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ꯫ ꯑꯊꯨꯕꯤꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤ꯫ ꯃꯗꯨꯒꯤ ꯑꯦꯔꯦꯟꯖ ꯄꯨꯝꯅꯃꯛ ꯑꯩ ꯇꯧꯔꯒꯦ꯫ ꯅꯪ ꯌꯥꯏꯀꯣ? ꯃꯥꯔꯁꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯍꯥꯛꯇꯨ ꯅꯣꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ꯫ ꯖꯣꯟ: ꯁꯨꯇꯤꯡ ꯂꯣꯏꯗ꯭ꯔꯤꯕꯣ? ꯗꯤꯞ: ꯆꯥꯅ ꯊꯛꯅꯕꯗꯨꯅ ꯅꯜꯂꯕꯣ? ꯀꯣꯂꯝꯕ ꯑꯅꯤꯗꯨ ꯐꯠ ꯐꯠ ꯊꯥꯗꯣꯛꯅꯩ꯫ ꯖꯣꯟ: ꯁꯣꯔꯤ ꯁꯛꯇꯤꯃꯥꯟ꯫ ꯗꯤꯞ: ꯀꯔꯤ ꯁꯣꯔꯤꯅꯣ? ꯑꯁꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯝꯅꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯨꯡꯒꯣꯡ ꯍꯦꯛꯇ ꯆꯪꯕꯅꯤ ꯀꯩꯅꯣ꯫ ꯖꯣꯟ: ꯑꯅꯣꯛ ꯑꯃꯨꯕꯁꯨ ꯐꯧꯗ ꯗꯁꯥꯅꯤꯍꯦ꯫ ꯖꯦꯛꯁꯟ: ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯑꯎꯕ ꯃꯤꯅ ꯏꯀꯥꯏꯅꯔꯕꯅꯤ꯫ ꯗꯤꯞ: ꯅꯪꯕꯨꯗꯤ ꯊꯥꯏꯅꯗꯩ ꯍꯧꯗꯣꯡꯅꯤꯗꯅ꯫ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯖꯦꯛꯁꯟꯅ ꯁꯣꯏꯗꯅ ꯐꯠ ꯂꯥꯎ ꯍꯥꯏꯗꯣꯛꯈꯤ꯫ ꯁꯣꯝꯅ ꯆꯟꯕꯤ, ꯖꯣꯟꯒꯤ ꯖꯦꯞ꯫ ꯆꯟꯕꯤꯅ: ꯖꯣꯟꯗ ꯌꯦꯡꯉꯤ꯫ ꯖꯣꯟꯗꯨ ꯀꯥꯏꯗꯅꯣ ꯎꯂꯩ ꯄꯥꯂꯩ ꯇꯧꯔꯒ ꯌꯦꯡꯂꯩ꯫ ꯆꯟꯕꯤ ꯃꯈꯥ ꯇꯥꯔꯛꯏ: ꯅꯠꯇꯦ, ꯐ꯭ꯔꯦꯟꯅꯤ꯫ ꯗꯤꯞ: ꯃꯥꯅꯤ, ꯐ꯭ꯔꯦꯟꯅꯤ꯫ ꯐꯣꯔꯤꯕꯔ ꯑꯣꯏꯗꯣꯏꯅꯤ, ꯄꯦꯜꯂ ꯄꯣꯠꯅꯤ꯫ ꯖꯦꯛꯁꯟ: ꯁꯣꯔꯤ, ꯁꯨꯝ ꯂꯛꯅꯕꯅꯤꯗ꯫ ꯖꯣꯟ: ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯈꯔ ꯉꯥꯎꯊ ꯇꯥꯔꯦ꯫ ꯅꯣꯏ ꯑꯅꯤꯅ ꯁꯦꯕꯥ ꯈꯔ ꯇꯧ ꯇꯥꯕꯅꯤ꯫ ꯆꯟꯕꯤꯅ: ꯉꯝꯖꯗ꯭ꯔꯦ꯫ ꯃꯥꯔꯁꯤꯅ: ꯏꯁ꯫ ꯗꯤꯞ: ꯌꯥꯅꯤ, ꯖꯨꯔꯥ ꯑꯗꯨꯝ ꯁꯦꯟꯅꯕꯤꯌꯨ꯫ ꯅꯅꯥꯏꯗꯤ ꯑꯣꯚꯔ ꯑꯣꯏꯖꯔꯣ꯫
itu yaudabnina control da dum tawjarage. Jackson, John, Marcy amadi Janbina. Kari heba? Dip, noina ba amada sakre. Aina haidina aigi senabina ba nupi yaudabnina ai over oina thaksaro habanida. John, nang khwaido kainom malore. Dip, tukatche minnaiside. Nabukto tinjangai. Yaroi. Mayamdu wawa noi. Ngasangai urudraba Jackson duna haujikta urakpada maithongdu tongan basakpham amada momon nolai. Aduga hangai. Jackson, Marcy, ring do yam phasai ko. Kaidino? Marcy Jackson gi wahaiduda nokmi luktharaga oida siriba ring du nan chane. Aduga tapna phasabane. Aigi thawaini. Kanana pirakpano haibadi khangde. Thaina hotel da kanagumba mana pirambane. Dib. Hais. John. Ha! Jackson. Oh, very nice. Marcina. Thank you. Dib. Why na side? John. Asingbo. Lona na. Kaino khangdi. Jackson. Karino hai? Nueni maroma. Kande, horse. Nueni di Zusun doctor ko. Janbina. Hoi kuni dina ama mase thaksadi. Jackson. Nipigi suna ahaw biar amle. Hayang waina matang saraka na pitake. Janbina Marcy de illaga. Thakadri bema. Marcyna. Joy. Asumna friendsing do party nga hak tawre haraga Jackson, Deb, Jonah, Marcy ka Janbiga thila ame haraga makhoisu hankre. Jackson na mayum yorokpada mapabung lerambaduda wafam khara hodore. Sana, hala bro. Au Pabo, ngasidi nacha wafam khara tang hotoksake. Ado lanadi khanbiganu ko. Hayuni. Isage pambu karino. Pabo, matam kuini gi mamangdagi nasana kanagumbi mabu nuksijake. Hojikti mahak aigi nuksibabu yabirakne. Ahenba oizaba thiba nate. Mahakine haibada kanasu leijadre. Mopwa amaga manaupi amaga lei. Mamasu aina Delhi isai kan chatawringida leikidre. Mapadi makhoine pikningida leikidre. Pabo, ai maga luhungu pame. Yai, isana pambu kidimakto pabung aigi so pambani. Pabung ni yai. Pabo, sian bukhorpadi tawrege. Arrange marriage oina adum tawraga samjilase. Saunu honggadabani ne. Tajop ya ponte. Bai, pabung thorang tawrage ko. Hoi Pabung. Thank you. Somdana John mapada phone tawi. Rokina. John, kaidore? Bakrang balak tuino. Khara thuna thokbiro. Baba laani handa hapta sida. Ado kaido wiyarogi haibune. Ba, Jackson do luhongdore. Adu giro. Hoi. Baba nangna thorake ko. Ba, adugi nati. Luhongbase sida hongse. Nupido aigi khwaidagi sanabi marup neba. Mahakini haibada kanasu leijadre. Sida kainagi yum saraga sauna hongse. Ipagi thoiba. Isana haibabu babana karigi yaroi. Hoi. Nakhura ni duga tanaraga ne salanga moko. Baba laage. Isa ningo leitaba aigidi isa sakna sauna honglaga loiredana. Awun pot ka do loina suna. Amatta watangai ipana hapkani hayo. Yes. Thanks baba. Hoi, haige. Ado thamage ko. Thida ngawbasidi. Hoi. Asumna Zona Jackson da paudu haire. Jackson su harauzare. Nongalaga John Dip Karanganna Janbi amadi Marcy hobalai. John. Marcy. Marcyna. Ngalida. John. Wari khrasase.
ꯀꯩ ꯋꯥꯔꯤꯅꯣ? ꯆꯟꯕꯤꯁꯨ ꯊꯣꯔꯛꯂꯤ. ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯖꯣꯅ: ꯃꯥꯔꯁꯤ, ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯛꯂꯒꯦ. ꯋꯥꯐꯝ ꯑꯁꯦ ꯂꯥꯟꯅ ꯂꯧꯅꯨꯀꯣ. ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯅꯪꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯁꯛꯅ ꯑꯩꯈꯣꯏꯗ ꯍꯣꯡꯅꯁꯦ ꯍꯥꯏ. ꯅꯪ ꯌꯥꯗꯕ ꯇꯧꯅꯨꯀꯣ. ꯀꯩꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ. ꯃꯥꯔꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯃꯥꯔꯁꯤꯅ: ꯖꯣꯟ, ꯂꯨꯍꯣꯡꯕꯁꯦ ꯏꯃꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯍꯣꯡꯁꯦ. ꯏꯃꯥ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯌꯨꯝꯁꯤ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯃꯥꯔꯁꯤ, ꯃꯃꯥꯒꯤ ꯐꯤꯔꯣꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯖꯅ ꯆꯥꯎꯅꯅꯦ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯁꯣꯟꯁꯦ. ꯐꯠꯇ꯭ꯔꯕ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯆꯤꯟ ꯅꯥꯎꯄꯥꯗꯪ ꯇꯔꯛ ꯂꯩꯕꯁꯦ ꯐꯖꯗꯦ. ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯌꯥꯝ ꯑꯣꯏ. ꯗꯦꯕ: ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯔꯩ ꯌꯦꯠꯅꯍꯧꯗꯅꯕꯅꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ. ꯑꯕꯨꯡꯗꯤ ꯑꯩꯒ ꯂꯩꯔꯗꯣꯏꯅꯤ ꯍꯌꯦꯡꯋꯥꯏꯐꯥꯎ. ꯅꯆꯤꯟ ꯅꯅꯥꯎ ꯍꯌꯦꯡ ꯑꯕꯨꯡ ꯃꯨꯟꯅꯔꯛꯄ ꯌꯥꯔꯣꯏꯀꯣ? ꯖꯣꯟ: ꯚꯥꯏ, ꯃꯗꯨ ꯌꯥꯔꯣꯏ. ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯉꯥꯛꯇꯅꯤ. ꯑꯃꯒꯤꯗ ꯂꯩꯈꯤꯕꯗ ꯑꯃꯁꯨ ꯅꯨꯡꯉꯥꯏꯅꯔꯣꯏ. ꯑꯕꯨꯡꯗꯤ ꯑꯩꯒ ꯂꯩꯔꯅꯤ. ꯑꯩꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯅꯣꯏ ꯈꯪꯉꯤꯗꯨꯅꯤ. ꯑꯗꯨꯅ ꯃꯥꯗꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯒꯨꯝ ꯑꯩꯒ ꯂꯩꯃꯤꯟꯅꯔꯗꯕꯅꯤ. ꯗꯦꯕ: ꯍꯣꯏ ꯌꯥꯔꯁꯦ. ꯑꯗꯣ ꯃꯥꯔꯁꯤ, ꯃꯔꯩ ꯃꯔꯥꯡ ꯇꯧꯔꯅꯣꯕ. ꯃꯤ ꯑꯁꯣꯝꯗ ꯄꯥꯕꯨꯡ ꯌꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏ ꯍꯧꯈ꯭ꯔꯕꯅꯤ. ꯖꯣꯟ ꯍꯣꯏꯗꯁꯨ ꯍꯧꯈ꯭ꯔꯕꯅꯤ. ꯍꯟꯗꯛ ꯊꯥꯁꯤ ꯂꯣꯏꯕꯒꯅꯦ ꯊꯥ ꯄꯥꯟꯈꯠꯂꯛꯄꯗ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ. ꯃꯥꯔꯁꯤ ꯃꯔꯨꯞꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯌꯥꯔꯛꯑꯦ. ꯃꯇꯝꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡꯁꯤꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯪ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯋꯥꯐꯝ ꯑꯁꯦ ꯌꯥꯈꯤꯕꯅꯤ. ꯊꯕꯛ ꯆꯠꯇ꯭ꯔꯕ ꯃꯇꯨꯡ ꯗꯤꯞ ꯃꯦꯂꯣꯗꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯦ. ꯐꯣꯟꯗ ꯃꯦꯂꯣꯗꯤꯅ: ꯍꯜꯂꯣ ꯗꯥꯗꯦꯕ. ꯂꯣꯗꯤ, ꯗꯗꯥꯅ ꯍꯥꯏꯗꯣꯏꯕ ꯋꯥꯐꯝꯁꯤ ꯅꯪ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨꯀꯣ. ꯋꯥ ꯂꯣꯠꯄꯁꯦ ꯗꯗꯥ ꯅꯨꯡꯉꯥꯏꯇꯦ. ꯃꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯅ ꯂꯩꯈꯤꯗ꯭ꯔꯦ. ꯀꯔꯤ? ꯑꯩꯈꯣꯏ ꯃꯥꯕꯣ? ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯛꯏ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯗꯥꯗꯤ? ꯑꯩ ꯂꯥꯛꯀꯦ ꯗꯥꯗꯤ. ꯑꯩꯒꯤ ꯇꯤꯀꯦꯠ ꯀꯛꯄꯤꯌꯣ. ꯑꯩ ꯏꯃꯥꯕꯨ ꯎꯅꯤꯡꯉꯦ. ꯂꯣꯗꯤ, ꯀꯞꯀꯅꯨ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯀꯅꯥꯁꯨ ꯍꯤꯡꯂꯨꯏ. ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ. ꯃꯃꯥꯒꯤ ꯁꯣꯔꯥꯁꯨ ꯂꯣꯏꯈ꯭ꯔꯦ. ꯅꯪ ꯋꯥꯈꯜ ꯐꯥꯗꯣꯛꯁꯤ. ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ? ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕ꯭ꯔꯣ? ꯅꯣꯏ ꯌꯥꯝ ꯐꯠꯇꯦ. ꯅꯣꯏ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯧꯋꯦ. ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ. ꯗꯤꯞꯅ: ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯏ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ. ꯗꯤꯞ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ. ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯃꯥꯔꯁꯤꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯏ. ꯃꯥꯔꯁꯤꯅ: ꯍꯜꯂꯣ ꯗꯤꯞ. ꯗꯤꯞ: ꯃꯥꯔꯁꯤ, ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨ. ꯑꯩ ꯃꯦꯂꯣꯗꯤ ꯌꯥꯝ ꯅꯨꯡꯁꯤꯏ. ꯏꯃꯥ ꯂꯩꯇꯕꯒꯤ ꯋꯥꯐꯝꯁꯦ ꯂꯣꯠꯄ ꯄꯥꯝꯂꯛꯇꯕꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯃꯍꯥꯛ ꯌꯥꯝ ꯋꯥꯔꯧꯅ ꯀꯞꯂꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ. ꯃꯥꯔꯁꯤꯁꯨ ꯀꯞꯄꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯪꯏ ꯗꯤꯞꯅ ꯃꯅꯥꯎꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ. ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯩꯝ ꯈꯟꯒꯅꯨ. ꯑꯩꯈꯣꯏ ꯅꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩ ꯃꯥꯒꯤ ꯔꯨꯝ ꯄꯨꯟꯕ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯒꯦ. ꯗꯤꯞꯅ ꯍꯥꯏꯗꯣꯛꯈꯤꯕꯁꯦ ꯐꯔꯦ. ꯑꯩ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯕꯅꯤ. ꯐꯔꯦ, ꯄꯣꯊꯥꯔꯣ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ. ꯒꯨꯗ ꯅꯥꯏꯠ.